ꯊꯝꯕꯥꯜ ꯃꯆꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯃꯆꯥꯕꯨ ꯍꯧꯗꯣꯛꯂꯤ꯫ ꯄꯣꯏꯔꯩ, ꯄꯣꯏꯔꯩ, ꯏꯃꯥꯒꯤ ꯄꯣꯏꯔꯩ꯫ ꯄꯣꯏꯔꯩ ꯃꯃꯥꯅ ꯀꯧꯔꯤꯕꯗꯨ ꯇꯥꯗꯦ, ꯑꯗꯨꯃꯛ ꯇꯨꯝꯗꯨꯅ ꯂꯩ꯫ ꯊꯝꯕꯥꯜ ꯈꯣꯟꯖꯦꯜ ꯋꯥꯡꯂꯞꯅ ꯃꯆꯥꯕꯨ ꯑꯃꯨꯛ ꯀꯧꯗꯨꯅ ꯍꯧꯗꯣꯔꯛꯏ꯫ ꯄꯣꯏꯔꯩ, ꯍꯧꯒꯠꯂꯣꯅꯦ ꯅꯪꯕꯣ! ꯍꯩꯃꯥ, ꯄꯣꯏꯔꯩ! ꯃꯃꯥꯒꯤ ꯌꯥꯛꯅ ꯀꯧꯕ ꯈꯣꯟꯖꯦꯜꯗ ꯄꯣꯏꯔꯩꯁꯨ ꯃꯃꯤꯠ ꯄꯥꯡꯂꯛꯂꯦ꯫ ꯃꯃꯤꯠ ꯑꯅꯤ ꯑꯗꯨ ꯁꯨꯛꯆꯤꯟꯅ ꯃꯃꯥꯗ ꯌꯦꯡꯈꯠꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯁ, ꯀꯩꯅꯣ ꯏꯃꯥ? ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ! ꯅꯨꯃꯤꯠꯅ ꯅꯜꯂꯒ ꯇꯨꯝꯕ ꯐꯠꯇꯦꯅꯦ ꯅꯪꯕꯣ! ꯅꯄꯥꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯕꯗ ꯂꯣꯏꯔꯕꯅꯤ꯫ ꯍꯧꯒꯠꯂꯣꯀꯣ! ꯊꯕꯛꯅ ꯃꯔꯣꯜ ꯑꯃ ꯁꯨꯅꯤꯡꯗ꯭ꯔꯤꯕ, ꯅꯇꯟꯅ ꯃꯔꯣꯜ ꯑꯃ ꯇꯜꯂꯤꯕ, ꯅꯨꯄꯤꯅꯅꯦ ꯐꯖꯕꯅ ꯃꯔꯣꯜ ꯑꯃ ꯄꯥꯝꯂꯤꯕ, ꯅꯪꯕꯨ ꯃꯤ ꯑꯣꯏꯔꯔꯣꯏꯅꯦ ꯅꯪꯕꯣ! ꯍꯧꯒꯠꯂꯣꯁꯦ! ꯌꯥꯝ ꯊꯨꯅ ꯑꯝꯇ ꯍꯧꯒꯠꯂꯨꯀꯣ! ꯅꯄꯥ ꯆꯪꯉꯗꯤ ꯅꯥꯇꯩ ꯆꯥꯔꯣꯏ ꯅꯪ꯫ ꯊꯝꯕꯥꯜ ꯉꯥꯡꯗꯨꯅ ꯃꯆꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈꯤ꯫ ꯄꯣꯏꯔꯩ ꯊꯋꯥ ꯏꯁꯥ ꯁꯥꯗꯅ ꯇꯨꯝꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯄꯣꯏꯔꯩꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯆꯥꯎꯕ ꯃꯆꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯃꯄꯥꯒꯤ ꯈꯣꯟꯖꯥꯎ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯆꯥꯕꯨ ꯀꯧꯔꯛꯏ꯫ ꯍꯩ, ꯄꯣꯏꯔꯩ! ꯍꯧꯒꯠꯇ꯭ꯔꯤꯕ꯭ꯔꯅꯦ ꯍꯧꯖꯤꯛ ꯐꯥꯎꯕꯕꯣ? ꯃꯄꯥꯒꯤ ꯂꯨꯝ ꯂꯨꯝ ꯂꯥꯎꯅ ꯌꯥꯛꯅ ꯀꯧꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯄꯣꯏꯔꯩ ꯃꯃꯤꯠꯀ ꯈꯪꯁꯤꯡ ꯁꯤꯡꯉꯤ꯫ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯍꯧꯒꯠꯂꯦ ꯄꯥꯕꯨꯡ! ꯄꯣꯏꯔꯩ ꯐꯃꯨꯡꯗꯒꯤ ꯐꯠ ꯆꯣꯡꯊꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯆꯦꯟꯆꯠ ꯆꯠꯈ꯭ꯔꯦ꯫ ꯆꯥꯎꯕ ꯃꯆꯤꯟꯗ ꯁꯣꯜꯍꯧꯏ꯫ ꯀꯔꯤ ꯑꯉꯥꯡꯅꯣꯅꯦ ꯃꯁꯤꯕꯣ? ꯃꯄꯥ ꯑꯩꯒꯤ ꯏꯆꯥꯅꯤ ꯍꯥꯏꯕꯗ ꯑꯣꯟꯊꯣꯛꯅ ꯆꯥꯅꯈꯤꯗ꯭ꯔꯦꯗ꯫ ꯏꯃꯨꯡ ꯑꯁꯤꯒꯤ ꯀꯅꯥꯕꯨ ꯂꯧꯗꯨꯅ ꯇꯧꯔꯤꯅꯣ? ꯌꯥꯔꯣꯏꯅꯦ, ꯃꯄꯨꯒ ꯆꯞ ꯃꯥꯟꯅꯩꯌꯦꯕ꯫ ꯑꯩꯗꯤ ꯀꯣꯛꯁꯦ ꯑꯣꯟꯊꯣꯛꯅ ꯁꯥꯒꯗꯧꯔꯤꯗ꯫ ꯄꯣꯏꯔꯩ ꯃꯆꯤꯟ ꯃꯌꯥ ꯑꯗꯨ ꯁꯠ ꯁꯠ ꯁꯦꯡꯇꯣꯛꯏ꯫ ꯃꯆꯤꯟꯗꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯁꯤꯕꯨ ꯁꯤꯔꯝꯅꯤ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ, ꯃꯥꯏ ꯅꯨꯄꯥꯁꯤ ꯇꯥꯟꯁꯤꯜꯂꯛꯇ꯭ꯔꯗꯤ ꯌꯥꯗꯕꯩ ꯇꯥꯏꯞꯇ꯫ ꯏꯄꯥꯃꯛꯀꯤ ꯁꯛꯇꯥꯅꯤ, ꯑꯩꯈꯣꯏꯕꯨ ꯂꯧꯔꯗꯤ ꯈꯔ ꯐꯕ, ꯀꯅꯥꯕꯨ ꯂꯧꯖꯩꯅꯣ ꯈꯪꯗꯦ꯫ ꯁꯣꯝꯗꯅ ꯊꯝꯕꯥꯜ ꯆꯥꯛꯈꯨꯝꯗ ꯏꯟꯁꯥꯡ ꯀꯟꯅ ꯁꯦꯝꯂꯤ꯫ ꯆꯥꯎꯕ ꯆꯪꯂꯛꯇꯨꯅ ꯐꯥꯟ ꯑꯃ ꯂꯧꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯐꯝꯂꯛꯏ꯫ ꯊꯝꯕꯥꯜ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯉꯛꯂꯞꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯅꯣ ꯃꯣꯏ ꯄꯥꯕꯨꯡ? ꯈꯔ ꯆꯠꯊꯣꯛꯑꯒ ꯐꯝꯃꯨꯁꯤ꯫ ꯅꯆꯥꯅꯨꯄꯥ ꯎꯈ꯭ꯔꯗꯤꯅꯦ ꯍꯅꯨꯊꯪꯁꯤꯗ ꯏꯔꯥꯡ ꯇꯧꯋꯦꯅ ꯁꯣꯏꯗꯅ ꯍꯥꯏꯈ꯭ꯔꯅꯤ꯫ ꯍꯩꯃꯥ, ꯃꯃꯥ, ꯅꯆꯥꯅꯨꯄꯥ ꯑꯁꯤꯕꯨ ꯀꯃꯥꯏꯅ ꯉꯥꯡꯅꯁꯤ ꯍꯥꯏꯕꯅꯣ? ꯑꯁꯤꯕꯨ ꯑꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯍꯜꯂꯁꯤ ꯍꯥꯏꯕ꯭ꯔꯣ? ꯑꯣ ꯃꯣꯏ ꯃꯄꯥ ꯑꯩꯒ ꯈꯪꯖ ꯂꯥꯛꯆꯗꯦꯗ, ꯏꯋꯥ ꯂꯧꯕꯤꯕ ꯑꯉꯥꯡ ꯅꯠꯇꯤꯌꯦ꯫ ꯃꯣꯏ ꯄꯥꯕꯨꯡꯗꯅꯤ ꯃꯥꯅ ꯈꯔ ꯀꯤꯔꯤꯁꯦ꯫ ꯍꯥ? ꯑꯁ, ꯀꯔꯝ ꯊꯣꯛꯂꯨꯗꯣꯏꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ? ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯍꯥꯏꯅꯔꯤꯉꯩꯗ ꯄꯣꯏꯔꯩꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯦ꯫ ꯃꯄꯥꯁꯨ ꯂꯩꯔꯝꯕꯗꯨꯗ ꯃꯁꯥꯗꯨ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯗꯨꯅ, ꯏꯃꯥ, ꯆꯥꯛ ꯂꯣꯏꯔꯕꯣ? ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯒ ꯆꯥꯛ ꯂꯥꯝꯃꯛꯄ꯭ꯔꯣ ꯍꯥ? ꯑꯁ, ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ꯫ ꯆꯥꯎꯕ ꯃꯆꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯍꯩ, ꯅꯪꯕꯨ ꯈꯔ ꯈꯔ ꯉꯟꯅ ꯍꯧꯒꯠꯂꯨꯅꯦꯍꯦ꯫ ꯅꯁꯨꯡ ꯅꯃꯥꯟꯅꯕꯁꯤꯡꯗꯤ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤ꯫ ꯅꯪꯅ ꯍꯧꯖꯤꯛ ꯋꯥꯏꯗ ꯍꯧꯒꯠꯂꯤ꯫ ꯅꯪꯕꯨ ꯀꯃꯥꯏ ꯃꯤ ꯑꯣꯏꯗꯣꯏꯅꯣ? ꯏꯄꯥ ꯋꯥ ꯌꯥꯝ ꯉꯥꯡꯍꯟꯒꯅꯨ꯫ ꯍꯩ, ꯃꯃꯥ, ꯆꯥꯛꯇꯨ ꯂꯣꯏꯁꯤꯜꯂꯨ, ꯑꯩꯁꯨ ꯊꯕꯛ ꯆꯠꯅꯅꯕ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ꯫ ꯍꯣꯏ ꯍꯣꯏ ꯃꯣꯏ ꯄꯥꯕꯨꯡ꯫ ꯆꯥꯎꯕ ꯊꯣꯛꯈ꯭ꯔꯦ꯫ ꯄꯣꯏꯔꯩ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯂꯛꯇꯨꯅ, ꯀꯩꯅꯣ ꯏꯃꯥ, ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯦ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝ ꯉꯥꯡꯉꯤꯁꯤꯕꯣ? ꯉꯥꯡꯕ ꯇꯥꯕꯅꯤ, ꯅꯪꯒꯤ ꯅꯇꯧꯗꯨꯗꯅꯤ ꯉꯥꯡꯂꯤꯕꯗꯣ꯫ ꯅꯪꯁꯨ ꯋꯥꯈꯜ ꯈꯔꯗꯤ ꯇꯥꯕ ꯐꯔꯕꯅꯤ꯫ ꯄꯣꯏꯔꯩ ꯃꯃꯥꯅꯁꯨ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯉꯥꯡꯂꯛꯄ ꯑꯗꯨꯗ ꯁꯨꯛꯇꯣꯛꯂꯒ, ꯑꯩꯕꯨ ꯀꯌꯥꯝ ꯊꯦꯡꯅ ꯍꯧꯒꯠꯂꯗꯅ, ꯑꯩꯁꯨ ꯊꯕꯛ ꯑꯗꯨꯝ ꯇꯧꯔꯤꯗꯅ꯫ ꯇꯧꯔꯝꯃꯅꯤ꯫ ꯆꯠꯂꯣ ꯆꯣ, ꯏꯃꯥ ꯆꯥꯛ ꯂꯣꯏꯔꯒ ꯀꯧꯔꯛꯀꯦ꯫ ꯅꯪꯒꯤ ꯐꯃꯨꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯁꯨ ꯆꯠꯂꯣ꯫ ꯑꯁ, ꯆꯠꯂꯣꯃꯤ ꯅꯪꯕꯣ! ꯄꯣꯏꯔꯩ ꯌꯥꯝꯅ ꯇꯟꯅ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯊꯝꯕꯥꯜ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯄꯣꯏꯔꯩ ꯂꯩꯀꯥꯏꯒꯤ ꯄꯥꯈꯪ ꯐꯥꯟꯗ ꯐꯝꯗꯨꯅ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯕꯨ ꯌꯦꯡꯂꯤ꯫ ꯃꯥꯒꯤ ꯃꯔꯨꯞ ꯁꯨꯅꯤꯡꯗꯕ ꯃꯥꯒ ꯆꯞ ꯃꯥꯟꯅꯕ ꯃꯔꯨꯞꯁꯤꯡ ꯑꯗꯨꯁꯨ ꯌꯥꯎꯔꯤ꯫ ꯄꯣꯏꯔꯩꯅ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡꯗ ꯑꯣꯟꯁꯤꯜꯂꯒ, ꯃꯔꯨꯞ ꯃꯌꯥꯝ, ꯉꯁꯤꯗꯤ ꯊꯪꯅꯕ ꯈꯨꯜꯗ ꯆꯠꯂꯨꯁꯤ, ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯊꯤꯔꯨꯁꯤ꯫ ꯃꯔꯨꯞ ꯑꯃꯅ ꯈꯨꯝꯂꯛꯏ, ꯌꯥꯏꯅꯦ ꯆꯠꯂꯨꯁꯤ, ꯑꯩꯈꯣꯏ ꯄꯥꯈꯪ ꯐꯥꯟꯗ ꯐꯝꯃꯛꯏꯁꯦ ꯅꯨꯃꯤꯠ ꯊꯥꯕꯨꯡ ꯀꯌꯥꯗꯤ ꯐꯥꯔꯝꯃꯅꯤ꯫ ꯍꯣꯏ ꯃꯔꯨꯞ, ꯑꯗꯨꯅꯦ, ꯑꯩꯈꯣꯏ ꯊꯪꯅꯕ ꯈꯨꯜꯁꯤꯗ ꯆꯠꯂꯨꯔꯁꯤ꯫ ꯍꯣꯏ ꯍꯣꯏ꯫ ꯃꯔꯨꯞꯁꯤꯡ ꯑꯗꯨ ꯊꯪꯅꯕ ꯈꯨꯜꯗ ꯆꯠꯁꯤ ꯍꯥꯏꯅ ꯂꯦꯞꯅꯔꯤ꯫ ꯃꯈꯣꯏ ꯈꯔꯗꯤ ꯆꯠꯄꯗ ꯌꯥꯎꯗ꯭ꯔꯤ꯫ ꯄꯣꯏꯔꯩꯒ ꯃꯔꯨꯞ ꯑꯅꯤꯒ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯊꯪꯅꯕ ꯈꯨꯜ ꯑꯗꯣꯝꯗ ꯂꯥꯛꯏ꯫ ꯄꯣꯏꯔꯩ ꯑꯎꯕ ꯅꯨꯄꯤ ꯈꯨꯗꯤꯡ ꯃꯥꯒꯤ ꯉꯥꯛꯇ ꯑꯣꯏꯅꯤꯡꯏ, ꯐꯖꯕ ꯅꯨꯄꯤꯇꯁꯨ ꯄꯥꯝꯃꯤ꯫ ꯂꯝꯕꯤꯗ ꯆꯠꯂꯤꯕꯗꯨ ꯇꯨꯃꯤꯟꯅ ꯆꯠꯇꯦ꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯣꯟꯁꯤꯟꯅꯗꯨꯅ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯇꯨꯅ ꯆꯠꯂꯤ꯫ ꯃꯃꯤꯠꯁꯤꯡ ꯑꯗꯨꯁꯨ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯌꯦꯡꯂꯤ꯫
Asum lakpana wara male nupa ahum adu mangda uriba ujau amagi makhongda changsinduna phammi. Poireina as ware da marup makhoi gi khulsibu nupi masak phajaba amtabu udene tanbu taleda aidi. Hoine marup aikoina la ise phanadi sangi nupi masak phajaba bomta ude kanagi maya kupa thungdaba mamit paiba chairung chapa nupi ngakta jugo chaba nupi imta udeba. Marup amaduna hairai yare nangso nangna nasak kayam phajaradana nasaka na minga onthokna bu chanari muthi gain. Marup muthina marup amadugi wahai aduda sawgalaktuna khumi nangna kayam phajaradana ha chap wang wang bugi natro noi mana tongsang kaurida. Marup tongsang ado phanglongna sawgalai marup nangi se engonda hekta khadaba hobai wani ne haibada bani kaino nang dengonda muthi haidro ai su muraga thibadu da muthi haibai wani kaino nangi se engonda phajana khadaba hobugi wani ne. Poirei marup ani duna sawgatnarakpa aduda phugainagi phabu tawrakpa aduda khamtorai yare yare nupi masak phajaba thiru sina laaga nakhoi ani phugainagi hairo tose ani do tumin laikre tanja aduda nupi amagi khonjelda kanna laurai kana kana leige ho kana leige. Makhoi ahum do mamit mana ising singkatuna nupi aduna laurakliba du tumina tai. Poirei phamlambadagi fuk hawgatuna tariba khonjel adugi maikai adomna changsinki. Makhoi ani so poirei gi matung ilai lambi nakanduda nupi du phamlaga kaptuna lairame madu ubada ahum do haifet yengne aduga poirei nupi adugi manakta changsilai kaitoba yaurage. Nupi adu kaptuna poirei de yengduna hairai aigi yenau macha se sire hairakliba waduda tungda lepliba marup ani du ingangai. Adubu poirei di nupi adugi phajaba saktam aduda pungaw ngawkhre. Nupi adubu sangtrik yengduna laikre. Nupi adu poirei na tumina yengduna laisimkiba aduda machinda murum sole. Kari nupa nune asuk yamna munne yengai siba sakta asiga rasi madi yauri ni masaksi. Poirei maithong adu momon tongna hairai yenau macha do ai hayeng ama puragi ado somgi mingbu kai ko khulasidagira. Nupi adu su kaplambadagi khara phatharaga khumlai mani ai khulsidagini tu asida uriba yumse aikoi gi yumni aigi mingna leisi kawe ado somgi mingdi poirei kawe adudi hayeng sigi mafamda aibu ngairamuko matam asimaktada. Nupi du phuk hawgatuna mangda uriba makhoi gi yum adomda yenau asibadu puraga chatkre. Poirei leisina chatkiba lambido momonoktuna yenghawi marup anido machinda sone masakpudi phajaibu yenau macha ama sibagi lambida thoga kapineba tongsangna adune aina khali sisu magi yenau se kayamuk yamna mamalai pajano. Poirei marup anido na ngangnaribadu masu tai marup anido da onsen duna hairai mana yamna luna thamjaba oiramgani halasilao hayeng oina magi yenau mu puraga lasi nangbu maming hangorabo leisi kawi marup ahum aduso mafam adudagi lakli numidangi matamne. Poirei magi kada hiptuna lay magi wakal ado ngasai thengnakiba leisigi wakal khanduna hible magi maithong aduda sungasidi momon minok nokle chakumda mama thambal ado murum sona thabak sing ado loisile. Karamba angang nume masibo ngasai no hengambadagi thokibaduna numidang wairam sida hanjilaaga phamungda mu hiptuna leiba imungi thabak tawsini haibasu khangde imana ware haibasu khangdaba ipana thabak suba chatlaga imung puri bani haibasu khangdaba masibo aibu kamai ngangna duna tawrisibo ngange haibagi suma sadane akiba machet ama phawba leite kari laine sarakpa machano basibo asibo aigi icharo nate aibu ichaga onarabraba tawrisibo. Thambal pendra duna wakhalda kari no pungkhanda khale khanba aduna so chinba wangma lana sole aibu tasengna icha asibu onara jalo mana adumna solinge poirei mamagi manakta mong hada changlaktuna khumlai o palem onabana diye soina pokpi bane palemna. Thambal machada hairab yenglai hai sigaijan nangbu kamaina ngangno haibano ba asuk yamna gyan ta da basibu nangbu asumna kayam kuina leki ge haibano ha ima boyam nang hangan inkol matek simadang oirabasune
ꯏꯟꯁꯥꯡ ꯅꯥꯄꯤꯗꯣ ꯈꯔ ꯊꯥꯖꯤꯟꯕ ꯌꯥꯏꯗꯅ ꯑꯁꯨꯝ ꯃꯤꯔꯦꯝ ꯑꯣꯏꯔꯒ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯁꯤꯅ ꯐꯠꯇꯕ꯭ꯔꯣ ꯑꯁ ꯀꯩꯅꯣ ꯏꯃꯥ ꯅꯆꯥꯁꯤꯕꯨ ꯃꯤꯔꯦꯝ ꯒꯥꯏꯗꯤ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯩꯁꯦ ꯅꯆꯥꯅꯤꯀꯣ ꯏꯃꯥ ꯍꯣ ꯏꯆꯥ ꯑꯣꯏꯕꯗꯨꯅꯕꯨ ꯏꯃꯥꯅ ꯉꯥꯡꯂꯤꯕꯅꯤ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯏꯕꯨꯡꯉꯣ ꯄꯣꯏꯔꯩ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔꯣ ꯀꯩꯗꯧꯒꯦ ꯄꯣꯏꯔꯩ ꯒ꯭ꯌꯥꯟ ꯌꯥꯝꯅ ꯇꯥꯕ ꯁꯥꯗꯨꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯍꯌꯦꯡꯗꯩ ꯇꯥꯔꯗꯣꯏꯅꯤ ꯃꯆꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯄꯦꯟꯗ꯭ꯔꯗꯨꯅ ꯊꯝꯕꯥꯜ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯆꯩꯗꯨ ꯄꯥꯏꯔꯒ ꯃꯆꯥꯗ ꯊꯥꯒꯦ ꯍꯥꯏꯅ ꯇꯧꯔꯛꯏ ꯅꯪ ꯃꯇꯣꯏꯅꯔ ꯅꯪ ꯄꯣꯏꯔꯩ ꯃꯃꯥꯒꯤ ꯃꯇꯧꯗꯨꯗ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯦꯟꯈ꯭ꯔꯦ ꯊꯝꯕꯥꯜ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯁꯥꯗꯨ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯅ ꯂꯩꯍꯧꯏ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯄꯣꯏꯔꯩ ꯂꯩꯁꯤꯗ ꯄꯤꯅꯅꯕ ꯌꯦꯅꯥꯎ ꯃꯆꯥ ꯊꯤꯔꯝꯃꯤ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡꯗ ꯑꯃꯗꯤ ꯂꯩꯀꯥꯏꯗ ꯌꯦꯅꯥꯎ ꯃꯆꯥ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯊꯤꯔꯝꯃꯤ ꯑꯁꯨꯝ ꯊꯤꯔꯝꯕꯗ ꯈꯨꯜꯒꯤ ꯈꯨꯟꯖꯤꯟꯗ ꯂꯩꯕ ꯌꯨꯝ ꯑꯃꯗ ꯌꯦꯅꯥꯎ ꯃꯆꯥ ꯑꯃ ꯂꯩꯕꯅꯤ ꯍꯥꯏꯗꯨꯅ ꯑꯍꯜ ꯑꯃꯅ ꯇꯥꯛꯄꯤꯔꯛꯏ ꯑꯗꯨꯅ ꯄꯣꯏꯔꯩꯁꯨ ꯌꯨꯝ ꯑꯗꯨꯗ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯈꯣꯟꯖꯦꯜ ꯍꯧꯔꯞ ꯀꯧꯏ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯃꯥꯅ ꯑꯗꯨꯝꯅ ꯍꯦꯛ ꯀꯧꯕꯒ ꯏꯃꯨꯡꯗꯒꯤ ꯂꯩꯁꯥꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯑꯃ ꯊꯣꯔꯛꯏ ꯀꯅꯥ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯤꯕ ꯂꯩꯁꯥꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯑꯗꯨ ꯎꯕꯗ ꯄꯣꯏꯔꯩ ꯃꯌꯥ ꯎꯝꯅꯤ ꯀꯥꯎꯈ꯭ꯔꯦ ꯅꯨꯄꯤ ꯑꯗꯨꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩ ꯅꯨꯄꯤ ꯑꯗꯨꯁꯨ ꯄꯣꯏꯔꯩꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯆꯤꯟꯗ ꯇꯞꯂꯞ ꯁꯣꯜꯂꯤ ꯀꯔꯤ ꯅꯨꯄꯥꯅꯣꯅꯦ ꯃꯁꯛ ꯑꯁꯤꯒ ꯏꯐ ꯐꯖꯈꯩ ꯑꯉꯥꯎꯕ ꯃꯥꯜꯂꯤꯅꯦ ꯑꯣ ꯅꯨꯡꯉꯥꯏꯇꯦꯗ ꯅꯨꯄꯤ ꯑꯗꯨ ꯄꯣꯏꯔꯩꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯀꯧꯔꯛꯏ ꯀꯔꯤ ꯍꯥꯏꯕꯅꯣ ꯁꯛ ꯐꯖꯕ ꯄꯥꯈꯪ ꯄꯣꯏꯔꯩ ꯅꯨꯄꯤ ꯑꯗꯨꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯃꯥꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯂꯦ ꯄꯣꯏꯔꯩꯅ ꯇꯧꯗꯨꯅ ꯂꯩꯕ ꯑꯗꯨꯗ ꯃꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯣ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ ꯁꯒꯦꯟꯕ ꯄꯥꯈꯪ ꯀꯩꯅꯣꯅꯦ ꯄꯣꯏꯔꯩ ꯅꯨꯄꯤ ꯃꯥꯒꯤ ꯃꯤꯕꯨ ꯁꯨꯝꯍꯠꯄ ꯃꯇꯧ ꯑꯃꯗꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯨꯗ ꯃꯥꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥ ꯑꯗꯨ ꯀꯥꯎꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩ ꯅꯨꯄꯤ ꯑꯗꯨꯁꯨ ꯅꯨꯄꯥ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯉꯥꯏꯍꯥꯛꯇꯤ ꯋꯥ ꯉꯥꯡꯗ ꯇꯨꯃꯤꯟꯅ ꯌꯦꯡꯂꯤ ꯁꯤꯗ ꯅꯠꯇꯦ ꯅꯣꯏ ꯁꯤꯗ ꯌꯦꯅꯥꯎ ꯃꯆꯥ ꯂꯩ ꯍꯥꯏꯔꯛꯄ ꯂꯩꯌꯦ ꯌꯦꯅꯥꯎ ꯃꯆꯥ ꯂꯧꯒꯦ ꯍꯥꯏꯕꯒꯤꯔꯣ ꯍꯣꯏ ꯀꯌా ꯂꯧꯒꯦ ꯍꯥꯏꯅꯣ ꯑꯃꯈꯛꯇꯅꯤ ꯍꯣꯏ ꯁꯤꯗ ꯉꯥꯛꯇ ꯂꯩꯕꯤꯔꯝꯃꯣ ꯑꯩ ꯌꯦꯅꯥꯎꯗꯣ ꯄꯨꯖꯔꯛꯀꯦ ꯍꯣꯏ ꯅꯨꯄꯤ ꯑꯗꯨ ꯌꯦꯅꯈꯥꯔꯣꯝꯗ ꯂꯩꯔꯤꯕ ꯌꯦꯡꯒꯣꯜ ꯃꯆꯥ ꯑꯗꯨꯗꯒꯤ ꯌꯦꯅꯥꯎ ꯃꯆꯥ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯄꯨꯔꯒ ꯂꯥꯛꯏ ꯑꯗꯨꯒ ꯄꯣꯏꯔꯩꯗ ꯄꯤꯔꯛꯏ ꯄꯣꯏꯔꯩ ꯃꯥꯒꯤ ꯈꯣꯡꯒ꯭ꯔꯥꯎꯒꯤ ꯈꯥꯎꯗꯒꯤ ꯃꯥꯅ ꯃꯃꯥꯗꯒꯤ ꯂꯧꯔꯛꯄ ꯁꯦꯜ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯄꯤꯔꯛꯏ ꯅꯨꯄꯤ ꯑꯗꯨ ꯄꯣꯏꯔꯩꯅ ꯄꯤꯔꯛꯂꯤꯕ ꯁꯦꯜ ꯑꯗꯨꯗ ꯌꯥꯝꯃꯜꯂꯦ ꯄꯥꯈꯪ ꯅꯪꯒꯤ ꯁꯦꯜꯁꯦ ꯄꯣꯏꯔꯩ ꯅꯣꯛꯐꯦꯠ ꯇꯧꯁꯤꯜꯂꯤ ꯅꯨꯄꯤ ꯑꯗꯨꯗ ꯅꯪ ꯑꯗꯨꯝ ꯄꯥꯏꯁꯤꯟꯖꯔꯣ ꯑꯗꯣ ꯅꯪꯒꯤ ꯃꯤꯡꯕꯨ ꯀꯩ ꯀꯧꯒꯦ ꯍꯪꯂꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯏꯊꯥ ꯊꯥꯖꯗꯕ ꯋꯥꯍꯪ ꯑꯗꯨꯗ ꯅꯨꯄꯤ ꯃꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯈꯨꯝꯂꯛꯏ ꯑꯣꯟꯊꯣꯛꯅ ꯈꯨꯃꯥꯡ ꯌꯥꯎꯁꯤꯜꯂꯛꯏꯗ ꯑꯩꯒꯤ ꯃꯤꯡꯕꯨꯗꯤ ꯂꯥꯏꯖ ꯀꯧꯏ ꯄꯥꯈꯪ ꯁꯒꯦꯟꯕ ꯅꯪꯒꯤꯗꯤ ꯅꯨꯄꯤ ꯃꯥꯒꯤ ꯏꯔꯥꯡ ꯄꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩ ꯑꯗꯨꯗ ꯅꯨꯄꯥ ꯃꯥꯁꯨ ꯃꯣꯃꯣꯟ ꯑꯗꯨꯝ ꯇꯧꯔꯤ ꯈꯨꯝꯂꯛꯏ ꯃꯥꯁꯨ ꯄꯣꯏꯔꯩ ꯀꯧꯏ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯑꯩ ꯆꯠꯂꯒꯦ ꯍꯌꯦꯡ ꯎꯅꯁꯤ ꯌꯥꯕ꯭ꯔꯣ ꯅꯨꯄꯤ ꯃꯥꯁꯨ ꯅꯨꯄꯥ ꯃꯥꯒꯤ ꯐꯖꯕ ꯁꯛꯇꯝ ꯑꯃꯗꯤ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯔꯕ ꯅꯨꯄꯥ ꯃꯥꯒꯤ ꯁꯕꯥꯜ ꯑꯗꯨꯗ ꯃꯥꯁꯨ ꯍꯦꯛ ꯎꯕ ꯃꯤꯀꯨꯞꯇ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯥꯎꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯃꯥꯁꯨ ꯅꯨꯄꯥ ꯃꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯦ ꯅꯨꯄꯥ ꯃꯥꯁꯨ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯃꯣꯃꯣꯟ ꯅꯣꯛꯆꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯛꯂꯦ ꯃꯌꯨꯝꯗ ꯍꯟꯖꯟꯗ ꯊꯪꯅꯕ ꯈꯨꯜꯗ ꯂꯩꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯃꯥꯅ ꯂꯥꯛꯄ ꯃꯇꯝꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯟꯈ꯭ꯔꯦ ꯂꯩꯁꯤꯁꯨ ꯊꯣꯛꯂꯛꯄꯒ ꯄꯣꯏꯔꯩꯅ ꯂꯥꯛꯄꯒ ꯃꯄꯥ ꯆꯥꯅꯩ ꯃꯈꯨꯠꯇ ꯌꯦꯅꯥꯎ ꯑꯃ ꯄꯥꯏꯗꯨꯅ ꯂꯦꯞꯂꯒ ꯂꯩꯕꯗꯨꯗ ꯂꯩꯁꯤ ꯅꯣꯛꯂꯒ ꯄꯣꯏꯔꯩ ꯅꯠꯇ꯭ꯔꯣ ꯉꯔꯥꯡ ꯂꯥꯛꯄꯗꯣ ꯃꯥꯅꯤ ꯁꯦ ꯅꯪꯒꯤ ꯌꯦꯅꯥꯎ ꯅꯪꯗꯤ ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯔꯤꯕ ꯅꯣꯏꯒꯤ ꯌꯦꯟ ꯂꯣꯏꯕ꯭ꯔꯥ ꯂꯣꯏ ꯍꯟꯗꯛꯇ ꯃꯆꯥ ꯑꯣꯟꯕꯅꯤ ꯑꯗꯣ ꯍꯟꯗꯛꯇꯤ ꯐꯖꯅ ꯌꯣꯛꯄꯤꯌꯨꯀꯣ ꯑꯃꯨꯛ ꯁꯤꯈꯤꯅꯤ ꯍꯣꯏ ꯃꯊꯪꯗꯗꯤ ꯑꯩ ꯁꯤꯍꯜꯂꯔꯣꯏ ꯑꯗꯣ ꯅꯪ ꯌꯦꯟꯁꯦ ꯊꯝꯖꯤꯜꯂꯝꯃꯨꯀꯣ ꯑꯗꯨꯒ ꯑꯁ꯭ꯋꯥꯏ ꯐꯥꯎ ꯆꯠꯂꯨꯁꯦ ꯌꯥꯕ꯭ꯔꯣ ꯌꯥꯏ ꯑꯗꯨꯗꯤ ꯑꯩ ꯌꯦꯟꯁꯦ ꯊꯝꯖꯤꯜꯂꯨꯈꯤꯒꯦꯀꯣ ꯂꯩꯁꯤ ꯌꯦꯅꯥꯎ ꯑꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯌꯦꯅꯥꯎ ꯑꯗꯨ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯐꯖꯅ ꯊꯝꯖꯤꯜꯂꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯄꯣꯏꯔꯩꯒ ꯈꯨꯜ ꯑꯗꯨꯗ ꯊꯪꯅꯅ ꯂꯩꯔꯤꯕ ꯄꯥꯠ ꯑꯗꯣꯝꯗ ꯂꯥꯛꯏ ꯄꯥꯠꯄꯥꯟ ꯑꯗꯨꯗ ꯑꯅꯤꯗꯨ ꯐꯝꯗꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯐꯖꯕ ꯑꯗꯨꯕꯨ ꯌꯦꯡꯃꯤꯟꯅꯩ ꯄꯣꯏꯔꯩꯅ ꯋꯥ ꯍꯧꯗꯣꯔꯛꯏ ꯂꯩꯁꯤ ꯅꯪꯕꯨ ꯅꯪꯒꯤ ꯈꯪꯅꯕꯒ ꯂꯩꯕ꯭ꯔꯣ ꯂꯩꯁꯤꯁꯨ ꯑꯗꯨꯝ ꯈꯨꯝꯂꯛꯏ ꯂꯩꯇꯦꯗ ꯅꯪꯒꯤꯗꯤ ꯑꯩꯒꯤꯁꯨ ꯂꯩꯇꯦ ꯅꯆꯤꯟ ꯊꯤꯅꯨ ꯅꯁꯥꯗꯣ ꯌꯥꯝ ꯐꯖꯔꯒ ꯅꯨꯄꯤ ꯀꯣꯏꯗꯦ ꯀꯥꯏꯅ
ꯑꯁꯦꯡꯕꯅꯤ ꯑꯩ ꯀꯣꯏꯗꯕ ꯑꯁꯦꯡꯕꯅꯤ ꯂꯩꯁꯤ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩ ꯄꯣꯏꯔꯩꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ ꯑꯗꯣ ꯑꯩꯒ ꯈꯪꯅꯔꯁꯤ ꯌꯥꯕ꯭ꯔꯣ ꯑꯦ ꯊꯨꯃꯟꯗ꯭ꯔꯣ ꯅꯨꯡꯁꯤꯕꯕꯨ ꯑꯗꯨꯛ ꯂꯥꯏꯅ ꯂꯧꯕꯗꯤ ꯅꯨꯡꯁꯤꯕꯒꯤ ꯃꯃꯜ ꯂꯦꯞꯇꯕꯅꯤ ꯇꯍꯥꯈꯤꯅꯨ ꯇꯍꯥꯅ ꯇꯧꯕ ꯊꯕꯛꯁꯦ ꯃꯥꯏ ꯄꯥꯛꯇꯦ ꯍꯥꯏꯕꯅꯤ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯔꯤꯕ꯭ꯔꯥ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯁꯦꯡꯂꯕ ꯋꯥꯁꯤꯕꯨ ꯅꯐꯝꯗ ꯍꯥꯏꯕꯗ ꯅꯨꯡꯁꯤꯕꯒꯤ ꯃꯃꯜ ꯂꯦꯞꯆꯗꯕ ꯇꯥꯔꯕ꯭ꯔꯥ ꯅꯨꯄꯥ ꯃꯥꯒꯤ ꯅꯨꯡꯁꯨꯛꯅꯕ ꯃꯇꯧ ꯑꯗꯨꯗ ꯅꯨꯄꯤ ꯃꯥꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯅꯨꯄꯥ ꯃꯥꯒꯤ ꯊꯃꯣꯏꯗꯗꯤ ꯂꯩꯁꯤ ꯃꯥꯕꯨ ꯀꯔꯝꯅ ꯁꯨꯝꯁꯤꯒꯦ ꯃꯥꯒꯤ ꯂꯥꯡꯗ ꯀꯔꯝꯅ ꯊꯨꯍꯟꯒꯅꯤ ꯈꯜꯂꯤꯕꯅꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯂꯩꯁꯤꯕꯨꯁꯨ ꯃꯥꯅ ꯅꯨꯡꯁꯤꯖꯩ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯁꯥꯗ ꯅꯨꯄꯤ ꯎꯕ ꯌꯥꯗꯕ ꯑꯁꯤꯒꯤ ꯂꯩꯅꯥ ꯑꯁꯤꯗꯤ ꯑꯗꯨꯃꯛ ꯃꯁꯥꯗ ꯂꯣꯏꯅꯗꯨꯅ ꯂꯩꯔꯦ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯗꯨꯅ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯂꯦ ꯑꯗꯨꯅ ꯄꯣꯏꯔꯩꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯂꯩꯁꯤ ꯃꯥꯁꯨ ꯍꯥꯟꯅ ꯑꯃꯨꯛꯇ ꯐꯥꯎꯈꯤꯗ꯭ꯔꯤꯕ ꯏꯍꯨꯜ ꯑꯃ ꯉꯁꯤꯗꯤ ꯐꯥꯎꯕꯒꯨꯝ ꯇꯧꯔꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯄꯣꯏꯔꯩꯒꯤ ꯅꯨꯡꯁꯤꯕ ꯃꯃꯤ ꯇꯥꯁꯤꯟꯈꯤꯕꯒꯨꯝ ꯐꯥꯎꯔꯤ ꯋꯥꯈꯜ ꯃꯥꯁꯨ ꯅꯨꯄꯥ ꯃꯥꯒꯤ ꯋꯥꯈꯜ ꯈꯟꯖꯗꯨꯅ ꯃꯣꯃꯣꯟꯁꯨ ꯅꯣꯛꯆꯩ ꯄꯣꯏꯔꯩꯅ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯄꯗ ꯃꯥꯒꯤ ꯃꯔꯨꯞ ꯑꯅꯤꯗꯨ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯨꯊꯤꯅ ꯀꯥꯏꯗ ꯆꯠꯂꯨꯏꯕ ꯅꯪꯗꯤ ꯉꯁꯥꯏꯗꯒꯤ ꯍꯜꯂꯛꯄ ꯉꯥꯏꯔꯤꯅꯤ ꯌꯦꯅꯥꯎ ꯄꯤꯕ ꯆꯠꯂꯨꯕꯅꯤ ꯑꯦ ꯅꯪꯗꯤ ꯑꯩꯈꯣꯏ ꯑꯅꯤꯗꯒ ꯍꯥꯏꯔꯝꯗꯅ ꯅꯇꯣꯝ ꯆꯠꯂꯤꯕ ꯑꯁꯨꯛ ꯀꯨꯏꯅ ꯇꯤꯟꯅꯔꯛꯄꯁꯦ ꯅꯪꯅ ꯑꯩꯈꯣꯏ ꯑꯅꯤꯗ ꯋꯥ ꯂꯣꯠꯂꯕ ꯑꯁ ꯅꯣꯏꯁꯤꯗꯤꯕ ꯅꯈꯣꯏ ꯑꯅꯤꯗꯤ ꯑꯩꯅ ꯅꯈꯣꯏꯗ ꯂꯥꯛꯄꯗꯗꯤ ꯑꯝꯇꯁꯨ ꯂꯩꯔꯝꯗꯅ ꯑꯗꯨꯗ ꯑꯩꯁꯨ ꯏꯇꯣꯝꯇ ꯑꯗꯨꯝ ꯆꯠꯂꯕ ꯏꯁ ꯄꯤꯔꯝꯃꯕ ꯅꯠꯇ꯭रो ꯌꯦꯅꯥꯎꯗꯣ ꯀꯩꯀꯩ ꯍꯥꯏꯔꯛꯀꯦ ꯀꯔꯤꯕꯨ ꯍꯥꯏꯔꯛꯇꯣꯏꯅꯣꯗ ꯑꯗꯨꯝ ꯂꯍꯧꯔꯦ ꯅꯨꯄꯤꯗꯣ ꯅꯪ ꯄꯥꯝꯃꯤꯔꯣ ꯇꯣꯡꯁꯥꯡꯅ ꯈꯪꯉꯪ ꯍꯪꯖꯤꯜꯂꯛꯄ ꯋꯥꯍꯪ ꯑꯗꯨꯗ ꯄꯣꯏꯔꯩꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯂꯛꯏ ꯑꯦ ꯅꯪꯗꯤ ꯈꯨꯃꯥꯡ ꯌꯥꯝ ꯆꯥꯎꯁꯤꯜꯂꯝꯃꯤꯅ ꯑꯍꯨꯝꯗꯨꯅ ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯊꯝꯕꯥꯜꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯒ ꯍꯜꯂꯛꯑꯕ꯭ꯔꯣ ꯏꯕꯨꯡꯉꯣ ꯑꯣꯏꯃ ꯆꯥꯛ ꯂꯣꯏꯔꯕꯅꯤ ꯅꯇꯥꯋꯅꯤꯒ ꯆꯥꯊꯣꯛꯃꯤꯟꯅꯔꯔꯣ ꯂꯥꯛꯑꯣ ꯍꯣꯏ ꯊꯝꯕꯥꯜ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯪꯈ꯭ꯔꯦ ꯄꯣꯏꯔꯩ ꯃꯃꯥ ꯊꯝꯕꯥꯜꯅ ꯌꯥꯝꯅ ꯏꯪꯅ ꯇꯞꯅ ꯍꯥꯏꯔꯝꯕꯗꯨꯗ ꯉꯛꯄ ꯐꯥꯎꯏ ꯑꯗꯨꯕꯨ ꯃꯔꯨꯞ ꯑꯅꯤꯗꯨꯁꯨ ꯂꯩꯕꯅ ꯃꯥꯁꯨ ꯃꯃꯥꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯔꯨꯞ ꯑꯅꯤꯒ ꯄꯨꯟꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯔꯨꯞ ꯑꯍꯨꯝꯗꯣ ꯂꯥꯏ ꯖꯈꯣꯏꯗ ꯂꯥꯛꯏ ꯄꯣꯏꯔꯩꯅ ꯃꯔꯨꯞ ꯑꯅꯤ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯄꯅꯤ ꯇꯣꯡꯁꯥꯡꯅ ꯀꯥꯏꯗꯅꯣ ꯑꯩꯈꯣꯏꯅ ꯆꯠꯂꯤꯁꯦ ꯃꯨꯊꯤ ꯄꯣꯏꯔꯩꯒꯤ ꯃꯑꯣꯡ ꯃꯇꯧ ꯈꯪꯕꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯑꯣ ꯀꯅꯥꯒꯤ ꯃꯅꯥꯛꯇꯕꯨ ꯑꯣꯏꯅꯤ ꯍꯥꯏꯕꯒꯦ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇꯅꯤꯗꯅ ꯄꯣꯏꯔꯩ ꯋꯥ ꯉꯥꯡꯉꯛꯇꯦ ꯇꯨꯃꯤꯟꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯩ ꯇꯣꯡꯁꯥꯡ ꯉꯛꯂꯞꯅ ꯍꯥꯏꯔꯛꯏ ꯑꯦ ꯍꯟꯗꯛꯅ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯄꯣꯏꯔꯩ ꯍꯟꯗꯛꯃꯨꯛꯇꯤ ꯋꯥ ꯉꯥꯡꯂꯛꯂꯦ ꯌꯦꯟ ꯂꯣꯏꯕꯤ ꯑꯦ ꯃꯊꯪꯗꯅ ꯀꯔꯝꯕ ꯅꯨꯄꯤ ꯈꯪꯗꯦ ꯊꯦꯡꯅꯗ꯭ꯔꯤꯕꯅꯤꯅ ꯄꯣꯏꯔꯩꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯃꯔꯨꯞ ꯑꯅꯤꯗꯣ ꯉꯛꯂꯞ ꯌꯦꯡꯅꯩ ꯃꯨꯊꯤꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤꯕꯨ ꯀꯌꯥ ꯀꯣꯏꯒꯦ ꯍꯥꯏꯅꯣ ꯈꯪꯗꯦ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯇꯣꯡꯁꯥꯡꯅ ꯑꯗꯨꯗꯤ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡꯁꯦ ꯅꯪꯒꯤ ꯉꯥꯛꯇ ꯑꯣꯏꯔꯒꯦ ꯁꯤꯅꯤꯅꯦ ꯑꯗꯨꯃꯛꯁꯨ ꯍꯥꯏꯕ ꯌꯥꯏ ꯃꯨꯊꯤ ꯄꯣꯏꯔꯩꯗ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯂꯛꯏ ꯋꯥꯗꯤ ꯃꯈꯥ ꯇꯥꯔꯛꯇꯦ ꯑꯅꯤꯗꯨ ꯃꯥꯒꯤ ꯃꯔꯨꯞꯇꯨ ꯋꯥ ꯑꯁꯨꯝꯅ ꯉꯥꯡꯊꯣꯔꯛꯀꯅꯤ ꯈꯪꯉꯤ ꯑꯍꯨꯝ ꯑꯗꯨ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯥꯏꯖꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯁꯨ ꯌꯧꯁꯤꯜꯂꯛꯂꯦ ꯂꯥꯏꯖꯗꯣ ꯍꯥꯏꯅꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯂꯥꯏꯖꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯛꯏ ꯂꯥꯏꯖ ꯄꯣꯏꯔꯩ ꯂꯥꯛꯄ ꯎꯕꯗ ꯀꯧꯔꯛꯏ ꯄꯣꯏꯔꯩ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯉꯥꯏꯕ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ ꯑꯣ ꯉꯥꯏꯍꯥꯛ ꯉꯥꯏꯔꯤ ꯁꯥꯎꯕ ꯌꯥꯗꯦꯀꯣ ꯁꯥꯎꯗꯦꯗ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯃꯨꯊꯤ ꯑꯃꯗꯤ ꯇꯣꯡꯁꯥꯡꯅ ꯇꯨꯃꯤꯟꯅ ꯌꯦꯡꯂꯒ ꯇꯥꯗꯨꯅ ꯂꯩ ꯄꯣꯏꯔꯩꯅ ꯃꯥꯒꯤ ꯃꯔꯨꯞ ꯑꯅꯤꯗꯨ ꯂꯥꯏꯖꯗ ꯃꯁꯛ ꯇꯥꯛꯇꯨꯅ ꯁꯛꯈꯪ ꯃꯥꯏꯈꯪꯅꯍꯜꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯒ ꯉꯁꯤꯒꯤꯗꯤ ꯍꯟꯈ꯭ꯔꯒꯦ ꯀꯣꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯃꯔꯨꯞ ꯑꯍꯨꯝ ꯑꯗꯨꯁꯨ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯤ ꯂꯝꯕꯤꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯏ ꯃꯨꯊꯤꯅ ꯄꯣꯏꯔꯩ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯣ ꯅꯪ ꯇꯁꯦꯡꯅ ꯅꯨꯡꯁꯤꯔꯕ ꯅꯠꯇ꯭ꯔꯒ ꯃꯇꯝ ꯂꯦꯟꯕꯒꯤ ꯀꯣꯏꯔꯕ ꯍꯪꯂꯛꯂꯤꯕ ꯃꯨꯊꯤꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯄꯣꯏꯔꯩ ꯃꯨꯊꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ ꯃꯇꯝ ꯂꯦꯟꯕꯒꯤ ꯅꯠꯇꯤꯌꯦ ꯑꯩꯗꯤꯅꯦ ꯅꯨꯄꯤ ꯑꯃꯈꯛꯇ ꯂꯧꯔꯦ ꯈꯨꯝꯗꯣꯔꯛꯂꯤꯕ ꯄꯣꯏꯔꯩꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯃꯔꯨꯞ ꯑꯅꯤꯗꯨ ꯄꯣꯏꯔꯩꯗ ꯉꯛꯂꯞ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯋꯥꯗꯤ ꯉꯥꯡꯂꯛꯇꯦ ꯄꯣꯏꯔꯩꯒ ꯑꯣꯟꯁꯤꯟꯅꯕ ꯇꯜꯂꯦ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯄꯣꯏꯔꯩ ꯂꯥꯏꯖ ꯑꯃꯗꯤ ꯂꯩꯁꯤꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯝꯃꯤ ꯄꯣꯏꯔꯩ ꯅꯨꯄꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯂꯧꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯅꯤ ꯃꯥꯅ ꯂꯩꯔꯤꯕꯁꯤ
ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯅꯨꯄꯤ ꯎꯕ ꯌꯥꯗꯕꯁꯤꯃꯁꯨ ꯃꯥꯒꯤ ꯃꯁꯥꯗꯒꯤ ꯍꯟꯗ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯄꯣꯏꯔꯩ ꯂꯩꯁꯤꯗ ꯆꯦꯜꯂꯁꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯂꯩꯁꯤꯁꯨ ꯃꯇꯝ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯛꯄꯅ ꯉꯝꯂꯣꯏ ꯍꯥꯏꯕꯁꯨ ꯉꯝꯗ ꯃꯥꯁꯨ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯆꯦꯜꯂꯝꯃꯤ꯫ ꯏꯃꯨꯡ ꯃꯅꯨꯡ ꯌꯥꯅꯗꯨꯅ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯨꯍꯣꯡꯗꯨꯅ ꯂꯩꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯄꯣꯏꯔꯩ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯁꯤꯗ ꯍꯥꯏꯔꯛꯏ, ꯂꯩꯁꯤ, ꯑꯩ ꯊꯕꯛ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ, ꯅꯪ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ꯫ ꯑꯗꯣ ꯀꯩ ꯊꯕꯛꯅꯣ ꯆꯠꯇꯣꯏꯁꯦ? ꯑꯔꯨꯕ ꯊꯕꯛꯅꯤ, ꯑꯩ ꯌꯥꯝ ꯊꯨꯅ ꯂꯥꯛꯀꯅꯤ꯫ ꯂꯩꯁꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧꯗ ꯃꯥꯁꯨ ꯃꯈꯥ ꯇꯥꯅ ꯍꯪꯂꯛꯇ꯭ꯔꯦ꯫ ꯄꯣꯏꯔꯩ ꯃꯥꯁꯨ ꯃꯄꯤ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯃꯄꯨꯔꯣꯏꯕꯅ ꯊꯣꯛꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯁꯤ ꯃꯥꯁꯨ ꯂꯩꯍꯧꯏ꯫ ꯃꯃꯥ ꯏꯕꯦꯝꯃ ꯊꯝꯕꯥꯜ ꯃꯆꯥꯅ ꯆꯠꯈꯤꯕꯗꯨ ꯎꯕꯗ ꯃꯃꯧ ꯅꯨꯄꯤꯗ ꯍꯪꯂꯛꯏ, ꯕꯦꯝꯃ, ꯏꯕꯨꯡꯉꯣꯅ ꯆꯠꯂꯤꯁꯤ ꯀꯗꯥꯏꯗꯅꯤ ꯍꯥꯏꯔꯝꯒꯦ? ꯏꯃꯥ, ꯊꯕꯛ ꯑꯃ ꯆꯠꯄꯅꯤ ꯍꯥꯏ, ꯃꯐꯝꯗꯤ ꯍꯥꯏꯔꯝꯗꯦ, ꯌꯥꯝ ꯊꯨꯅ ꯂꯥꯛꯀꯅꯤꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯣ, ꯐꯔꯦ ꯐꯔꯦ, ꯅꯪꯁꯨ ꯅꯊꯧ ꯇꯧꯖꯔꯨꯔꯣ, ꯆꯠꯂꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯂꯩꯁꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯊꯝꯕꯥꯜ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯆꯤꯟꯗ ꯁꯣꯜꯍꯧꯏ꯫ ꯑꯩꯕꯨ ꯀꯃꯥꯏ ꯉꯥꯡꯅꯅꯤ ꯇꯧꯔꯤꯁꯦ? ꯌꯨꯝ ꯄꯥꯜꯂꯒ ꯐꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯀꯗꯧꯔꯦ ꯇꯧꯔꯤꯁꯦ꯫ ꯁꯣꯝꯗ ꯄꯣꯏꯔꯩ ꯂꯥꯏꯖꯕꯨ ꯎꯅꯕ ꯂꯥꯛꯂꯤ꯫ ꯂꯥꯏꯖꯁꯨ ꯃꯈꯣꯏꯒꯤ ꯎꯅꯐꯝ ꯑꯗꯨꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯣꯏꯔꯩꯅ ꯃꯇꯨ ꯁꯤꯠ ꯅꯥꯟꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ ꯃꯣꯃꯣꯟ ꯅꯣꯛꯂꯒ, ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯩꯀꯣ꯫ ꯅꯍꯥꯟꯈꯩꯗꯤ ꯐꯖꯗ꯭ꯔꯣ ꯍꯥꯏꯁꯦ? ꯅꯍꯥꯟꯈꯩꯗꯒꯤ ꯉꯁꯤꯅ ꯍꯦꯜꯂꯤ꯫ ꯑꯁꯦꯡꯕꯒꯤ? ꯑꯗꯣ ꯇꯥ ꯄꯣꯏꯔꯩ, ꯅꯈꯣꯏ ꯂꯩꯀꯥꯏꯗ ꯏꯃꯥꯟꯅꯕꯤ ꯑꯃ ꯍꯟꯗꯛꯇ ꯂꯨꯍꯣꯡꯈꯤꯕꯅꯤ꯫ ꯇꯥ ꯄꯣꯏꯔꯩꯕꯨ ꯈꯪꯕ꯭ꯔꯣ, ꯃꯥꯒꯤ ꯅꯨꯄꯥꯗꯣ? ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ? ꯀꯅꯥꯅꯣꯅꯦ? ꯅꯨꯄꯥꯗꯣ ꯃꯃꯤꯡꯕꯨꯗꯤ ꯈꯪꯗꯤꯌꯦ, ꯏꯃꯥꯟꯅꯕꯤꯗꯨꯗꯤ ꯂꯩꯁꯤ ꯀꯧꯕꯅꯤ꯫ ꯄꯣꯏꯔꯩ ꯋꯥꯍꯩꯗꯨꯗ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯂꯥꯏꯖꯗ ꯃꯃꯤꯠ ꯑꯅꯤ ꯂꯥꯎꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯂꯥꯏꯖꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ, ꯑꯩꯗꯤ ꯂꯨꯍꯣꯡꯕꯁꯨ ꯌꯥꯎꯍꯧꯗ꯭ꯔꯤ, ꯅꯣꯡꯃꯇ ꯇꯥ ꯄꯣꯏꯔꯩꯒ ꯆꯠꯃꯤꯟꯅꯔꯨꯁꯤ ꯌꯥꯕ꯭ꯔꯣ? ꯄꯣꯏꯔꯩ ꯉꯥꯏꯍꯥꯛꯇꯤ ꯈꯨꯝꯐꯝ ꯈꯪꯗ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯤ꯫ ꯂꯥꯏꯖꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯀꯩꯗꯧꯔꯒꯦ, ꯆꯠꯃꯤꯟꯅꯅꯤꯡꯗ꯭ꯔꯤꯔꯣ? ꯑꯗꯨꯒꯤ ꯅꯠꯇꯦꯗ, ꯑꯗꯣ ꯃꯥꯒꯤ ꯅꯨꯄꯥꯗꯨꯒ ꯑꯩꯒ ꯀꯧꯅꯗꯤ, ꯑꯩꯈꯣꯏ ꯏꯃꯨꯡ ꯑꯅꯤꯁꯦ ꯅꯍꯥꯟꯋꯥꯏꯗꯒꯤ ꯑꯗꯨꯝ ꯈꯟꯅꯔꯛꯄ꯫ ꯑꯣ꯫ ꯄꯣꯏꯔꯩ ꯂꯥꯏꯖꯗ ꯑꯣꯏꯗꯕ ꯀꯌꯥ ꯑꯃ ꯍꯥꯏꯖꯤꯜꯂꯝꯃꯤ꯫ ꯂꯥꯏꯖ ꯃꯥꯁꯨ ꯄꯣꯏꯔꯩꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯊꯥꯖꯔꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯄꯣꯏꯔꯩ ꯃꯥꯁꯨ ꯌꯨꯝꯗ ꯍꯜꯂꯛꯂꯤ꯫ ꯃꯃꯥꯅ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯝꯕꯥꯜ ꯃꯆꯥꯗ ꯉꯥꯡꯕ ꯍꯧꯔꯛꯏ, ꯏꯕꯨꯡꯉꯣ, ꯅꯪꯅ ꯆꯠꯂꯨꯔꯤꯁꯤꯕꯨ ꯀꯗꯥꯏꯗꯅꯣ ꯍꯥ? ꯏꯃꯥ ꯄꯥꯎ ꯌꯥꯝꯅ ꯇꯥꯏꯀꯣ꯫ ꯅꯪ ꯏꯃꯧꯒꯤ ꯃꯃꯥꯡꯁꯤꯗ ꯏꯃꯥꯕꯨ ꯋꯥ ꯌꯥꯝꯅ ꯉꯥꯡꯍꯟꯒꯅꯨ꯫ ꯄꯣꯏꯔꯩ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩ, ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯂꯩꯁꯤꯗꯤ? ꯃꯥ ꯂꯩꯇ꯭ꯔꯣ? ꯏꯟꯖꯥꯡ ꯂꯩꯕ ꯊꯣꯛꯈꯤꯕꯅꯤ꯫ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯋꯥꯈꯜ ꯈꯔ ꯇꯥꯔꯣ, ꯀꯩꯗꯧꯕꯒꯦ? ꯍꯣꯏ ꯏꯃꯥ, ꯅꯪꯁꯤꯗꯤ꯫ ꯄꯣꯏꯔꯩ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ꯫ ꯊꯝꯕꯥꯜ ꯃꯆꯥꯒꯤ ꯃꯇꯧꯗ ꯄꯦꯟꯗ꯭ꯔꯗꯨꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯂꯥꯏꯖ ꯂꯩꯁꯤꯒꯤ ꯌꯨꯝ ꯊꯤꯗꯨꯅ ꯂꯥꯛꯏ꯫ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯁꯤꯕꯨ ꯀꯧꯏ, ꯂꯩꯁꯤ! ꯂꯩꯁꯤ ꯂꯩꯇꯕ꯭ꯔꯣ? ꯂꯩꯁꯤ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯏ꯫ ꯂꯥꯏꯖ, ꯌꯥꯝ ꯊꯥꯖꯗꯤꯌꯦ, ꯂꯥꯎ ꯀꯥꯈꯠꯂꯛꯑꯣ, ꯏꯃꯨꯡꯗ ꯐꯝꯃꯨꯁꯦ꯫ ꯍꯣꯏ꯫ ꯃꯈꯣꯏ ꯑꯅꯤ ꯏꯃꯨꯡꯗ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯇꯟꯖꯥꯗꯨꯗ ꯄꯣꯏꯔꯩꯁꯨ ꯂꯩꯇꯕ ꯃꯇꯥꯡꯅꯤ꯫ ꯂꯩꯁꯤ ꯃꯥꯒꯤ ꯀꯥꯗ ꯂꯥꯏꯖ ꯄꯨꯁꯤꯜꯂꯛꯇꯨꯅ ꯐꯝꯍꯜꯂꯤ, ꯑꯗꯨꯒ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯔꯤ꯫ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯂꯩꯔꯕ ꯃꯇꯨꯡꯗ ꯄꯣꯏꯔꯩꯁꯨ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯤ꯫ ꯃꯥꯅ ꯏꯃꯨꯡ ꯆꯪꯂꯛꯄꯗ ꯂꯥꯏꯖ ꯂꯩꯁꯤꯒ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯃꯥꯁꯨ ꯏꯄꯥ ꯄꯥꯈꯠꯅ ꯃꯃꯤꯠ ꯑꯅꯤꯗꯨ ꯂꯥꯎꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯂꯩꯁꯤ ꯑꯃꯗꯤ ꯂꯥꯏꯖꯁꯨ ꯌꯦꯡꯊꯣꯔꯛꯏ꯫ ꯂꯥꯏꯖ ꯏꯉꯛ ꯉꯛꯅ, ꯇꯥ ꯄꯣꯏꯔꯩ? ꯂꯩꯁꯤ ꯂꯥꯏꯖꯒꯤ ꯃꯇꯧꯗꯨꯗ ꯃꯥꯁꯨ ꯉꯛꯂꯤ꯫ ꯄꯣꯏꯔꯩ ꯑꯃꯗꯤ ꯂꯥꯏꯖꯗ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯂꯥꯏꯖ ꯃꯈꯥ ꯇꯥꯔꯛꯏ, ꯀꯩꯅꯣ ꯇꯥ ꯄꯣꯏꯔꯩ, ꯁꯦ ꯅꯣꯏ ꯌꯨꯝꯂꯣ? ꯂꯩꯁꯤꯁꯦ ꯅꯪꯒꯤ ꯅꯨꯄꯤ? ꯄꯣꯏꯔꯩ ꯈꯨꯝꯐꯝ ꯈꯪꯗ ꯇꯨꯃꯤꯟꯅ ꯂꯥꯟꯖꯗꯕ ꯁꯥꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯂꯩꯁꯤꯁꯨ ꯂꯥꯏꯖꯗ ꯑꯣꯟꯁꯤꯜꯂꯒ, ꯀꯩꯅꯣ ꯂꯥꯏꯖ, ꯅꯪ ꯇꯥ ꯄꯣꯏꯔꯩꯒ ꯍꯥꯟꯅ ꯈꯪꯅꯕ꯭ꯔꯣ? ꯈꯪꯉꯤ, ꯃꯥꯅꯤ, ꯑꯩꯒ ꯈꯪꯅꯩꯅ ꯅꯪꯉꯣꯟꯗ ꯄꯥꯎ ꯍꯦꯛ ꯍꯦꯛ ꯇꯝꯕꯗꯣ꯫ ꯍꯥ? ꯂꯩꯁꯤ ꯃꯌꯥ ꯀꯥꯔꯒ ꯂꯩꯈ꯭ꯔꯦ꯫ ꯄꯣꯏꯔꯩꯅ ꯇꯧꯔꯝꯂꯤꯕꯁꯤ ꯀꯔꯤꯅꯣ ꯃꯥ ꯈꯟꯖꯤꯜꯂꯨꯕꯗ ꯃꯄꯤ ꯀꯣꯏꯔꯣ ꯀꯣꯏꯔꯛꯏ꯫ ꯄꯣꯏꯔꯩꯗ ꯋꯥꯔꯧꯅ ꯌꯦꯡꯂꯛꯏ꯫ ꯂꯥꯏꯖ ꯄꯣꯏꯔꯩꯗ ꯑꯣꯟꯁꯤꯜꯂꯒ, ꯇꯥ ꯄꯣꯏꯔꯩ, ꯅꯪ ꯇꯧꯔꯤꯁꯦ ꯀꯩꯅꯣ? ꯑꯩꯈꯣꯏꯕꯨ ꯅꯨꯄꯤꯅꯦ ꯍꯥꯏꯗꯨꯅ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ? ꯂꯥꯏꯖ, ꯂꯩꯁꯤ, ꯑꯩ ꯅꯈꯣꯏ ꯑꯅꯤꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ꯫
ꯄꯣꯏꯔꯩꯒꯤ ꯍꯥꯏꯗꯣꯔꯛꯂꯤꯕ ꯋꯥꯍꯩꯗꯨꯗ ꯅꯨꯄꯤ ꯑꯅꯤꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯅꯩ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯄꯣꯏꯔꯩꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯂꯥꯏꯖꯅ "ꯇꯥ ꯄꯣꯏꯔꯩ, ꯑꯩꯈꯣꯏ ꯑꯅꯤꯗ ꯀꯅꯥꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯍꯦꯜꯂꯤ?" ꯂꯩꯁꯤꯅ "ꯍꯥꯏꯌꯣ, ꯅꯔꯣꯜ ꯆꯨꯝꯃꯣ ꯅꯨꯄꯥ." ꯄꯣꯏꯔꯩ ꯇꯞꯂꯞꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ, "ꯅꯨꯡꯁꯤꯕꯒꯤꯗꯤ ꯅꯈꯣꯏ ꯑꯅꯤꯃꯛ ꯅꯨꯡꯁꯤ ꯍꯥꯏꯔꯤꯁꯤꯗꯤ." ꯂꯩꯁꯤꯅ "ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯉꯝꯒꯗ꯭ꯔꯥ? ꯍꯥꯏꯌꯣ ꯅꯨꯄꯥ." ꯄꯣꯏꯔꯩ ꯅꯣꯛꯐꯦꯠ ꯇꯧꯔꯒ "ꯉꯝꯒꯅꯤ." ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯄꯣꯏꯔꯩ ꯂꯥꯏꯖꯕꯨꯁꯨ ꯂꯧꯁꯤꯟꯕꯤꯗꯨꯅ ꯌꯨꯝꯒꯤ ꯃꯧ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯄꯣꯏꯔꯩꯁꯨ ꯍꯥꯟꯅꯗꯒꯤ ꯈꯔ ꯍꯣꯡꯂꯤ, ꯊꯕꯛ ꯁꯨꯕ ꯆꯠꯇꯨꯅ ꯏꯃꯨꯡ ꯄꯨꯕ ꯍꯧꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ, ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯂꯩꯁꯤ ꯑꯃꯗꯤ ꯂꯥꯏꯖ ꯃꯈꯣꯏꯒꯤ ꯀꯥꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯂꯥꯏꯖꯅ "ꯏꯆꯦ, ꯅꯪꯕꯨ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯣ? ꯅꯍꯥꯟꯋꯥꯏ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯌꯨꯝ ꯄꯥꯟꯕ ꯇꯥꯔꯗꯤ ꯅꯨꯄꯥ ꯑꯃꯗ ꯄꯨꯟꯅ ꯂꯩꯁꯤ ꯀꯥꯏꯅ ꯍꯥꯏꯈꯤꯕꯗꯣ?" ꯂꯩꯁꯤ ꯅꯣꯛꯂꯒ "ꯑꯗꯨꯅ ꯅꯠꯇ꯭ꯔꯣ? ꯇꯥ ꯄꯣꯏꯔꯩꯗ ꯑꯩꯈꯣই ꯑꯅꯤꯅ ꯇꯥ ꯇꯧꯁꯤꯟꯅꯗꯨꯅ ꯈꯪꯁꯤꯟꯅꯗꯕꯤꯒ ꯁꯥꯔꯒ ꯀꯣꯏꯅꯔꯛꯏꯗꯣ." "ꯃꯥꯗꯤ ꯀꯩꯝꯇ ꯈꯪꯖꯄꯣꯠꯇꯦ ꯑꯩꯈꯣꯏ ꯑꯅꯤꯅ ꯁꯤꯜꯂꯤꯕ ꯂꯥꯂꯣꯡꯁꯦ." ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯊꯥ ꯈꯔꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯄꯣꯏꯔꯩꯒꯤ ꯏꯃꯨꯡ ꯑꯗꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯤ꯫ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯕ, ꯁꯅꯥ ꯂꯨꯄꯥ, ꯂꯟ ꯊꯨꯝ ꯀꯌꯥ ꯑꯃ ꯂꯦꯞꯁꯤꯜꯂꯝꯃꯤ꯫ ꯄꯣꯏꯔꯩ ꯈꯔ ꯅꯨꯡꯉꯥꯏ ꯌꯥꯏꯐꯔꯛꯄ ꯑꯁꯤꯗ ꯃꯥꯒꯤ ꯍꯧꯅꯕꯤ ꯅꯨꯄꯤ ꯆꯣꯞꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯤ꯫ ꯃꯥꯅ ꯊꯕꯛ ꯁꯨꯕ ꯆꯠꯄꯗ ꯄꯣꯠꯐꯝ ꯐꯝꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯅꯨꯡꯇꯤꯒꯤ ꯄꯜꯂꯗꯨꯅ ꯆꯥ ꯕꯣꯔꯥ ꯆꯥꯕꯒꯤ ꯅꯃꯥꯗ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯆꯟꯗꯨꯅ ꯃꯥꯒꯤ ꯅꯨꯡꯁꯤꯂꯥꯡ ꯊꯥꯛꯄ ꯍꯧꯔꯦ꯫ ꯅꯨꯃꯤꯠꯇꯨꯃꯁꯨ ꯊꯕꯛ ꯍꯜꯂꯛꯄꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯄꯣꯠꯐꯝꯗ ꯆꯪꯗꯨꯅ ꯆꯥ ꯕꯣꯔꯥ ꯆꯥꯔꯝꯃꯤ꯫ "ꯍꯥꯎꯏꯍꯦ ꯇꯣꯝꯕꯤꯅꯧ, ꯅꯪꯒꯤ ꯆꯥꯒ ꯕꯣꯔꯥꯒꯁꯦ꯫ ꯅꯣꯡꯃꯒꯤ ꯊꯕꯛ ꯍꯜꯂꯛꯄꯗ ꯅꯪꯒꯤꯁꯤꯗ ꯆꯥ ꯊꯛꯍꯧꯗ꯭ꯔꯕꯗꯤꯅꯦ, ꯕꯣꯔꯥ ꯆꯥꯍꯧꯗ꯭ꯔꯕꯗꯤꯅꯦ, ꯇꯨꯝꯕ ꯌꯥꯄꯣ ꯅꯠꯇꯦꯃꯤ." ꯇꯣꯝꯕꯤꯅꯧꯁꯨ ꯅꯣꯛꯂꯒ ꯈꯨꯝꯂꯛꯏ, "ꯑꯁꯦꯡꯕꯒꯤꯔꯣ ꯇꯥꯗ? ꯇꯥꯗꯒꯤ ꯋꯥꯁꯤꯗꯤ ꯅꯆꯜ ꯍꯔꯥꯎꯒꯦ ꯇꯧꯏꯀꯣ꯫ ꯁꯤ ꯇꯥꯗ, ꯕꯣꯔꯥ ꯈꯔꯒ ꯍꯥꯞꯄꯛꯀꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯣꯏꯔꯩꯗ ꯕꯣꯔꯥ ꯈꯔꯒ ꯑꯃꯨꯛ ꯍꯥꯞꯂꯛꯏ꯫ ꯃꯗꯨꯗ ꯄꯣꯏꯔꯩꯁꯨ ꯅꯣꯛꯂꯗꯨꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ, "ꯇꯣꯝꯕꯤꯅꯧ, ꯑꯩꯅꯒ ꯍꯥꯏꯖꯤꯟꯅꯕ ꯅꯠꯇꯦꯀꯣ꯫ ꯌꯨꯝꯗ ꯂꯩꯔꯤꯕ ꯅꯆꯦ ꯑꯅꯤꯗꯣ, ꯃꯈꯣꯏꯅꯒ ꯍꯧꯕ ꯕꯣꯔꯥꯁꯤꯗꯤ ꯍꯥꯎꯈꯤꯗ꯭ꯔꯕ, ꯆꯥꯕ ꯁꯨꯛꯌꯥ ꯍꯦꯛ ꯌꯥꯕ ꯅꯠꯇꯦ꯫ ꯏꯆꯤꯟ ꯊꯤ ꯍꯥꯏꯅꯤ, ꯅꯪꯒꯤꯁꯤꯅ ꯍꯦꯛ ꯃꯍꯥꯎꯏ꯫ ꯇꯥꯗ, ꯏꯆꯦꯁꯤꯡꯅ ꯇꯥꯔꯒ ꯇꯥꯗꯕꯨ ꯑꯃꯨꯛ ꯐꯨꯕꯤꯈꯤꯅꯤꯀꯣ꯫ ꯑꯩꯕꯨ ꯄꯪꯊꯥꯗ ꯊꯥꯒꯠꯄꯤꯔꯛꯀꯅꯨꯗ." "ꯑꯦ, ꯑꯩꯗꯤ ꯀꯔꯤꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯐꯨꯒꯗꯧꯔꯤꯕ? ꯃꯇꯤꯛ ꯅꯠꯇꯦꯍꯦ꯫ ꯑꯩ ꯑꯃ ꯂꯩꯕꯒꯤ ꯅꯠꯇ꯭ꯔꯣ ꯃꯈꯣꯏ ꯑꯅꯤꯅ ꯅꯨꯡꯉꯥꯏꯅ ꯌꯨꯝꯗ ꯂꯩꯕ ꯐꯪꯂꯤꯕꯁꯦ." "ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯇꯥꯗ. ꯇꯥꯗꯒꯨꯝꯕ ꯅꯨꯄꯥ ꯑꯃꯇꯪ ꯐꯪꯖꯔꯕꯗꯤ ꯇꯣꯝꯕꯤꯅꯧ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯐꯒꯗꯕꯅꯤ꯫ ꯑꯗꯨꯁꯨ ꯅꯠꯇꯦꯗꯣ ꯇꯥꯗ, ꯅꯆꯜꯒꯤ ꯂꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯕ꯫ ꯏꯄꯨꯔꯣꯏꯕꯅꯤꯅ ꯌꯨ ꯊꯛꯄ ꯑꯃ ꯍꯦꯛ ꯋꯥꯏꯊꯨꯡꯅꯔꯨꯏ꯫ ꯅꯧꯅ ꯂꯨꯈ꯭ꯔꯥ ꯑꯣꯏꯍꯧꯔꯦꯗꯣ ꯇꯥꯗ." "ꯍꯦꯔꯥ ꯇꯣꯝꯕꯤꯅꯧ, ꯑꯗꯨꯝꯅꯒ ꯄꯨꯛꯅꯤꯡ ꯁꯣꯟꯊꯕ ꯍꯧꯅꯗꯦꯗ꯫ ꯑꯩꯈꯣꯏ ꯑꯁꯣꯝ ꯂꯩꯔꯤꯁꯤꯗꯤ ꯅꯆꯥ ꯑꯃ ꯌꯥꯎꯕꯁꯨ ꯅꯠꯇꯦ꯫ ꯅꯪ ꯍꯥꯏꯔ ꯅꯍꯥ ꯑꯣꯏꯔꯤ, ꯀꯔꯤꯒꯤ ꯅꯨꯄꯥ ꯐꯪꯂꯣꯏꯗꯒꯤꯅꯤ ꯇꯣꯝꯕꯤꯅꯧ." "ꯑꯣ ꯇꯥꯗ, ꯇꯥꯗꯅ ꯄꯨꯡꯍꯥꯏꯗ ꯍꯥꯏꯕꯤꯔꯦ꯫ ꯑꯗꯨꯕꯨꯅꯦ ꯇꯥꯗ, ꯃꯇꯝ ꯑꯁꯤꯗ ꯇꯥꯗꯒꯨꯝꯕꯗꯤ ꯑꯇꯥꯡꯕꯅꯤꯀꯣ꯫ ꯑꯗꯨꯗ ꯍꯥꯏꯖꯔꯤꯕꯅꯤꯗꯣ ꯇꯥꯗ." ꯇꯣꯝꯕꯤꯅꯧꯁꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯆꯔꯛꯏ꯫ ꯄꯣꯏꯔꯩꯁꯨ ꯇꯣꯝꯕꯤꯅꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯊꯃꯣꯏꯗ ꯃꯣꯃꯣꯟ ꯅꯣꯛꯆꯩ꯫ ꯑꯁꯨꯝꯅ ꯄꯣꯏꯔꯩ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯗꯨꯅ, ꯇꯣꯝꯕꯤꯅꯧ, ꯀꯌꯥ ꯇꯥꯔꯦ?" "ꯇꯥꯗ, 50 ꯇꯥꯔꯦ." "ꯑꯦ, ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯆꯥꯔꯤꯁꯤꯡꯁꯤꯗꯤ ꯑꯗꯨ ꯈꯛꯇꯔꯣ?" "ꯍꯣꯏ ꯇꯥꯗ, ꯁꯦ, ꯆꯅꯤꯁꯦ ꯂꯧ." "ꯑꯦ, ꯀꯔꯤꯒꯤꯅꯣ ꯇꯥꯗ? ꯁꯦꯜꯁꯦ ꯌꯥꯝꯃꯜꯂꯤ." "ꯁꯦꯅꯦ ꯂꯧꯔꯨꯅꯦ ꯁꯦ. ꯑꯩꯅ ꯅꯨꯡꯁꯤꯗꯨꯅ ꯄꯤꯕꯅꯤꯅꯦ, ꯂꯧꯁꯤꯜꯂꯣ." ꯋꯥꯍꯩ ꯑꯗꯨꯗ ꯇꯣꯝꯕꯤꯅꯧ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯏꯔꯥꯡ ꯑꯃꯒ ꯂꯣꯏꯅꯅ ꯁꯦꯜ ꯑꯗꯨ ꯂꯧꯁꯤꯜꯂꯤ꯫ "ꯇꯥꯗ, ꯅꯨꯡꯊꯤꯜ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯂꯥꯛꯎꯀꯣ ꯇꯥꯗ." "ꯂꯥꯛꯇꯣꯏꯅꯤ ꯀꯩꯅꯣ, ꯃꯁꯤꯗꯤꯕ." ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯣꯏꯔꯩ ꯇꯣꯝꯕꯤꯅꯧꯒꯤ ꯈꯖꯥꯏꯗ ꯃꯈꯨꯠꯅ ꯈꯖꯤꯛ ꯁꯤꯜꯂꯛꯏ꯫ ꯇꯣꯝꯕꯤꯅꯧ ꯁꯨꯛꯂꯞ ꯇꯧꯔꯒ, "ꯃꯁꯤ ꯅꯨꯄꯥꯁꯤꯗꯤ." "ꯇꯣꯝꯕꯤꯅꯧ, ꯑꯩ ꯆꯠꯂꯒꯦꯀꯣ." ꯄꯣꯏꯔꯩ ꯆꯠꯈ꯭ꯔꯦ꯫ ꯇꯣꯝꯕꯤꯅꯧꯁꯨ ꯄꯣꯏꯔꯩꯅ ꯆꯠꯈꯤꯕꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯍꯧꯏ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯂꯥꯏꯖ ꯃꯄꯨꯔꯣꯏꯕꯕꯨ ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯗꯨꯅ ꯀꯧꯕ ꯂꯥꯛꯏ꯫ "ꯇꯥ ꯄꯣꯏꯔꯩ, ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ." "ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯦꯗ, ꯅꯣꯏ ꯆꯥꯎꯔꯣ." "ꯀꯩꯒꯤꯅꯣ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯆꯥꯛ ꯆꯥꯔꯣꯏꯗ ꯍꯥꯏꯁꯤꯕꯣ?" "ꯑꯩ ꯆꯥꯅꯤꯡꯗꯗꯅ ꯇꯧꯕꯅꯤ, ꯅꯣꯏ ꯆꯥꯊꯣꯛꯎꯔꯣꯀꯣ." "ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯇꯣꯝꯕꯤꯅꯧꯒꯤ ꯄꯣꯛꯐꯝꯗ ꯆꯪꯗꯨꯅ ꯆꯥ ꯕꯣꯔꯥ ꯆꯥꯔꯛꯄꯩ ꯅꯠꯇ꯭ꯔꯣ ꯆꯥꯛ ꯆꯥꯔꯣꯏ ꯍꯥꯏꯁꯦ?" ꯄꯣꯏꯔꯩ ꯂꯥꯏꯖꯅ ꯑꯁꯦꯡꯕ ꯉꯥꯛꯇ ꯍꯥꯏꯔꯛꯄꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯗ ꯐꯩꯔꯞ ꯌꯦꯡꯂꯛꯏ꯫ "ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯍꯥꯏꯔꯛꯀꯦ ꯍꯥ? ꯃꯤꯅ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯗꯤ ꯆꯥꯔꯣꯏ, ꯆꯠꯂꯣ."
Noi chauru chon. Lai jama khata ramda mapuroi babu saurang na yenglam laga thorei. Poirei so amuk hiptuna lehowi. Lai jana sauna jakhum da changlakpa aduda thambal amadi. Laisi lai jada loina yenglai. Thambal na mamong nupi atombi da hanglai. Kaidawre lai ja ibungodi. Ima chaningdri. Thambal to min lekre. Machagi handak hunglak liba matawa sidama khangjil aduna lakpani. Ngasi so aduma khangjil. Laisi na tap oktuna khumlai. Kadaidagi chaningani ge. Atombi na wahai ba halakpi malebado. Magi pokhamda. Nungti numi khudingi mana changduna silga se ayama mapiradana. Kanadisi charam thamdai sida chaktum chathosi. Hoiji. Thambal na o charu charu. Kona wari do phajana sanarasi. Hoima. Mathangi numini ngasi so hanagi matawgum poirei tombinogi pokhomda changduna chabora charambi. Laisi amadi laija su poirei na tawriba aronba singa du tumina yenglami. Nongmogi numini. Laisi amadi laija poirei na thabak halakdringaida tombinogi pokhomda laktuna. Nangla tombino haise. Khonjel wanglamna hairakpani. Tombino mamit ani ado tagup pangduna laisi amadi laija da yenglai. Mafam aduda chabora charamba miyoising adusu yengnarai. Laijana. Iche. Masama sekta phoirege. Tombino na tarukliba mataw aduda poiregi nupini haiba khangli. Masu phamlambadagi fuk hawgalaktuna. Mane. Aine. Kaidoge habano ha. Tombino mana waga kana nganglakpaduda makhoi ani su hena sagwalagli. Laisina. O. Nangwire. Migi nupa phabido. Adumai ka di hairakanuda. Aine. Noigi nupa dubu aina phakiba leibro. Laijana. Phadradi. Nupi leiri khangna iranga tawradana. Nang sel kyam pami. Laisina. Nang na pamli ba sel singa do aikhoi luina pige. Ngasidagi nangi pokham se tokpa tabani. Kariye. Aibu sel chu pige tahaladana. He. Pokham to ukaina. Noina hairaga aina hekta tokpi ni siro. Ha hayu. Nokpu nokchaningi ne. Nakhoi nupaduna nakhoi anibu pambidre. Masida aigi kari iralno. He. Nasaknina sagolu khrabi hek maladana. Sabanu na ok muyon mi male. Aduga so migi nupa pambaga su sari. Asi haiduna anido onsenaduna phangphang no e. Tombino su saunu khomle e. Aibu sagolu khrabi male kaine. Noina kyam phajaradana. Chumma siba manbi. Kari aikhoi bu chumma siba manbi kaine. Nang asi nang. Asi haiduna makhoi ani changduna tombino gi poifam adu loina chakhairami. Mataw aduda mafam aduda leiramba mising adu hauthaduna chenakre. Tombino su adumna tawrakpaduda chensenduna makhoi ani gi masam adu lamduna phoirei. Khangbra noi. Aya. Samgu phoirakpa saine masi. Makhoi ani su tombino gi masam du lamduna phoirei. Aikhoi ani dagi nang ngamni gai tudi khalunu khangaba. Tombino bu makhoi ani changduna taptaba makhai masam adu phoiduna laktuna inthoklami. Hoima ai sire. Kamdawi. Laisina. Khangbra do. Migi nupa munbi. Sagolu khrabi manbi. Nang hatok pijibada. Narai bakto ingbra sabring. Iche. Chasilao. Makhoi ani do hanna yenglamda fet haidok laga chatki. Tombino. Laimaida. Ningang famduna kaptuna lehawi. Hoima. Nachaloiri. Chummanbi ani sina. Aibu loina phutat pirame. Ngasidi aise. Pungloi loire ima. Oh ima. Koksisu chikpada yad. Samgamda yaudra male tawrise. Asibu nupinina maha hingchabina olakpa manbi sibu kamai tawdana lauramino khangdeba. Ai ngasidine ai loire arisini. Ho ima. Nachagi pibam sibu yengba ngamlibro. Poirei thabak halakpada tombino gi popham adu ichai chaina leirambaduda ingak-ngakna. Kainu tawramisina. Khalai chakharjanone. Hema. Sina kana tawramiba. Poirei asi khanjaduna nakal da leiramba ahal amada hangi. Ima. Sibu kana tawramino. Tombino di kai chakhrage. Ibungo. Mauna ha ani khakla amani. Makhoi ani na tawramlibani. Ibe ma tombino se makhoi ani na phuramdana. Akhoi mayam tawraga mayum phawba thinbiru. Ima. Nupi sing dubu masak khangba. Khanghaudre ni ai khoi dia. Angang sing na haibadadi mamang lekai dagi ni haigum tawi.
Poirei wakhalda khalli. Makhoi ni la amjala. Ase khanduna Poirei mapam adudagi yamna thuna mayumda laklami. Konthongdagi Laija amadi Laisibu kauduna imungda changlai. Laisi! Laija! Laisi! Laija! Chakhumdagi makhoi anina khumlai ing tappa nungsiba khonjelda. Hanbira aba. Chakhumda changbirao. Magi nupi anigi wahai aduda Poirei wakhal khachi khali. Mama ibe masu taunariba sing adu magi kadagi tumina taduna hiptuna lay. Poirei chakhumda tapna changlai aduga tapthana hairei. Chakthong aba. Laijana khumlai. Thongli loidori. Laisina mu hairei. Kaina ta Poirei. Numidang chak chagadro. Aikhoi ta Poirei chadaw mandre na chaksum ta hapaudri. Wahai tu da Poirei pinglaw na sagolai. Kaigi noidi agi cha habdriba. Laija tawriba thabak asina thairaga mapurobida onsanduna hairei. Ta Poirei. Numidangi chaksu chasu sadana ta Poirei dia. Chadana lemdana leitu sorukpudi haptabana hena phatabra. Laisina mo hairei khonjal wanglapna. Nate ngasidi cha boraga do amta chabiraktraba. Ase haiduna anido yengnaduna michi thakhanai. Matawduda Poirei su makhoi anina tawba soidana oigani khangli. Aduna masu khumlai. Nate nakhoi anina tawrisibu karin. Megi pofamduda nakhoi ani changduna loina thuwairamni duba. Aduga amu kanasu laijadraba miduda. Nakhoi ani changduna amu taptaba makhai phubiramini. Laijana sat khumlai. Magi pofamada mai thadok piramdribada yam pharabani. Ta Poirei gi se michang changliba haibadora. Laisina mu makha tarei. Aikhoi anina sikhai phubiramdribada yam pharabani. Maraibakto thambal chamagani pal satlabani. Laijana adugane ta Poirei matungda madugi halakpiduga pau he phaunaramlaba. Aikhoi ani nangbu thadoklamnaga chakhini. Masimadi nang khangjau. Poirei kaisu khumde mana lalurabanina tumina masa adu tasinduna lay. Tanja aduda thambal su changlaktuna machada nganglai. Ibungo imana haidro tawruno haidana. Ngaside kari sare. Ha nang ima ahal ama lay haibasi nang kaubane ba. Ngasidagidi ne nang adugumba thabak ado amukhana tawba yara. Tawroi haiduna imada wasau. Makhoi anina so hairei. Ta Poirei wasakpiyo. Poirei mamada amadi magi nupi anida haifet yenglaklaga tapna amuk nun thakiduna hairei. Ai mathangda amuhana tawroi. Laija amadi Laisi haifet yengnaduna nokfet tonglai. Thambal so momon khajik noklaga. Adunidana phare nakhoi ani so chakto loishelo. Hoima asumna matam khara haujinkre Poirei hanaga manadre. Ayuk ngata hauduna yumgi ingkhol adu sengtoklaga magi thabak amuk chali. Nupi atopagi wakhaldo ma khaludre. Mayumda lairiba Laija amadi Laisibu luna tawbirami. Amadi ahal oirabi mamabu so ningthina yengsinbirami.